ISTV pau meeting tabiri basingbu taram nokjari ahan badama roi bapau drug na manghan gadori ba angang singbu tungi mirol gi dama khanduna makoi bunga present bi ba mathau tai haina speaker location na phongdokre pau sandok na pizari lamdam asida mayai kaba drug ki karbar chang hengalagliba asina maram oiduna drug na manghan gadori ba angang singbu tungi mirol gi dama khanduna makoi bunga present bi ba mathau tai haina speaker location na ngasi khundrak pam da bangthokpa asha community hall miyam da khutsinabagi thoram da phongdokre MLA Local Area Development Fund gi khundrak pam makhalikai da nauna saduna ngasi miyam da khutsinabagi thoram aduda Imphal East District ki adhyaksha ke Tombi khundrak pam Gram Panchayat ki Pradhan S Tombi Devina thoram apusing oikhi Wangang kibasing na phongdok na kibada Kendra asigi awada passing asi mari leinabasing na mityeng changbiduna awada passing semgat binaba abil tawki adhyaksha ke tombina panchayat asigi phangpham thokpasing phangnana bohotna bada lamdam asida leiriba club organization amadi maira paibi singi chawrba thodang lei haikhi Thauram gi chief guest oikiba speaker location na lamdam asida mayai ka badra ki chang hingalakliba asi laibak thibani masibu thingnana bohotna bada mipong khuting makki chawrba thodang lei drug na manghan gadoriba lamdam asigi angang sing amadi ichai su singbu tungi mirol gi damak khanduna makhoi bunga present biba mathau tai khundrak pam kendra bu masak thoppa kendra ma ohenna bohna bada praja sing na mateng pang biu haikhi ai masida sanga de kai ni ko masi sanga de pharo ko na khanmangam daga jibu singo madu protect wana ba tangai padala menno lagata ko gi sum culture di system ai ga ko gi sta tension kharis ai ngasali ye kai no na di mai ke ho si ko sala khale la kana wa tang khade da man da dum khare mi kai wa pa gi no la khalu gi wa yum tho ga ni wa su hawi masi khaga tra ga di ga dam da ha go sande ore la la sanga ni sallana ba ni sangla asiji di masagi yu mak bangna ta na so da sabi ni pun makuna kai no ka khar di ta wala ni adu ba yi tar ta di masi shagi yu mak khambi laga sangalna saba community hall ni thawai chang yona salari ni na masi makatang di taru talana thambiyo All Manipur Road Transports Drivers and Motors Worker Union gi lisingani tara hundoi tara mari gi oina Sairem Manglem Singhabu President Hamom Kulamani Singhabu General Secretary oina khankre BT Road ki Family Welfare Changpham Machinda leiba transformer asidagi underground system da puba achawa makhal gi wire ama sakhang da basingna phata haudi mai thadok lambada chakhibadagi amanga ta thokre masina maram oiduna hanagi assembly yauna thangal bazar amadi atai atopa mafam singda consumer listing anigi mathakta ngarang numidang pung 8 rom tabadagi mai pibangam khidre haire Imphal Electrical Division number 1 gi ibo chawbana phongdorakpagi matung inna hairiba mafam asida mioi kyana phata haudi langsinduna mai tharambadagi mamangda transformer asigi akoibada puriba wire sing amang ata thokhibadagi miyamda mai pibangam khidaba yaukhrabani Underground gi wire puriba mafam sing amadi transformer gi akoibada phata haudi langsinduna mai thabagi thabak asi tawidana ba amuka hna khanghalakli asigumba mafam singda mai thadokpa asina praja singda natana department ki miyoy singda so awaba khudong chadaba kaya mayok nei hairi hayengdagi hauna mai thadok lamba underground da puba achoba makhalgi wire sing sembagi thabak paikhalakani hairi Athletics Brothers Association gi Diamond Jubilee Thoram Ketrigao de Labor Association asigi ground da pangthokre Thoram sida abagi president MA Jalil Amadi MOBC Amadi Science and Technology gi Parliamentary Secretary MD Amin Saha Amadi atai miyoy kyana saruk yakhi Thoram siga mari leinana abagi chahi humbudra manga surakpagi souvenir ama miyam da release tawki tungda tongan ba lamda makok mathang taraklaba singda manamathum piduna pungning thogatki Manipur State Yoga Association gi aroi bachehi gi mifam Mars ki tangkun nipan da pangthok khibaga loinana member tara mangana saba executive committee ama semkhre oinam Budhi Singhana president and Ibohal Singhana secretary amadi P Arun Kumar Singhana treasurer amadi atai executive member tarani thoi sukhan khre haina association asina khanghalakli tara suba state level Thongam Binodevi Memorial Marathon Race lisingani tara humdoi yari puktagi thongnawjam Sanjit Luwangna ahanba mana phangkhre
Thongam Binodevi Memorial Trust amasung Friends Union Club Khongnang Phaidek Pina Pundana Sinkiba Marathon Race asi ngasi Thawal Mela Ground dagi lamjeloi kuntra henbana saruk yaduna lam tharaki. Marathon Race aduda Yairipok Bisnu Nahadagi Thongnauzam Sanjit Luang Lilong Laihau Khongdagi Muhammad Adit Ahmad Amadi Yairipok Poiro Khongjindagi Namairakpam Ajit Kumar na mathang sitna first, second Amadi third position taki. First Taraklaba Sanjitna Asigumba Marathon Amasin Basi Yamna Apaba Khongthangni Manipurda Phattaba Nisadagi Ngakthok Minaduna Masama Uphana Lainana ba hotnaminasi haiki. Tungda Makong Bathang Taraklaba Singda Thongam Bishornath Trustki Chairman TH Ibomcha Amasung FUC gi President and Imona Makong Bathang Taraklaba Singda Lupale Sing Tara Lising Manga Amadi Lupale Sing Ahum Yauna Certificate Sing Biki Lakliba April Marida Diligi Ramlila Medan da Pangthokadoriba Bharat Pumbagi Oiba Oza Singi Tongan ba issue kayagi matangda Khanagadoriba Amadi protest Togadoriba Aduda Saruk Yaruna Bagidamak Manipurgi Oza Janiga Nifuhumdoi Ngasi Diligi Damak Impal Thadokre. All Manipur Elementary School Teachers Association Amesta Gimityeng Makada Oza Singadu Kuyathong Dalaiba Jet EO Office Tagi Lam Thaki Manipur gi tongan ba district kayadagi Oza Kayana Saruk Yariba Tim Asina Conference Aduda Manipur gi Oina Thengnariba issue kaya Maruina Sarkar gi School Sing Soksilakpa PPP Model Chatnaba Yaroi Haibagaloinana Pension Benefit Scheme gi Matangda issue kaya Pukhatlugani Haina Amesta gi General Secretary Sant Kumar na Khongchat Asi Chatringegi Mangoinana ISTV News da Fongdoknam K 6 pay in total to all states of the India. Bharat Satariba 6 pay Asitulok Manana Panganba Loinana PPP by public private partnership Asi by Bharat state Amatarizana Handanabaki movement Amatonu with the Mag Equa Manipur represent Tona Bawaja Sani and Nipundoi Punjalaganda was Taruk Amadi training ticket Lauraga Delhi Tamna Nasidagi Kongsalagani Lonana Ram Lela Maidanda Bangtoka education Aduda Equa Manipur represent Tona by Koi Equa Tatariban Me Lak Amaki target ni quite legacy by Parliament Garau Dogodoribani Argalona Equa Saliba Manipur ki Kongsi Assam Amadi North Sang State Singyo and Mapumana Equa Manipur Amadi Nagaland Mizoram Tripura Giningthau Ras Bikram gi matam lesing amaga chamapan kuntrada saramba ariba konong Nur Mahalna Tripura gi tourism sector da achauba sel lakpham lambi ama oiri Handag All Manipur Working Journalist Union Amzuna Sinduna Tripura da Paumi Singhi oiba khongchat amada ariba konong sing asigi Fibam Singh Yengsan K Agartala dagi West Tripura rom da chaurakna kilometer yankai manga rom chatlaga Udaipur da leiba Rudra Sagar Pat Amagi Matai Oirapna Lairiba Nur Mahal Palace Asida tourist kayagi pukning chingsiningai oiri Chaurakna meter Changa rom isingi lambida motorboat natragana hi da chatlaga leiba palace asi Tripura Sarkar gi tourism department ki makhada leiba board amana yengsinbagi thabak chathari khongchata du da saruk yakiba paumi singna palace adugi tongan ba ka sing changduna yengkhi punna ka kunmari rom leiba palace aduda ningthaugi punpham darbar hall jagoi sapham amadi maharani gi tumpham yawi palace asigi akoibada Rudra Sagar gi patta makhal kaya gi uchek sing Jaktariba Asina tourist singi hen pukning chingsinpham oihali palace aduna lamdam adongi mioi kayagi hingna bagi lambisu piri Loishilakpada Maroiba pa Omokahna Pizeri drug na manghan gadoriba angang singbu tungi mirol gidamak khanduna makhoi bungak pisenbi mamatautai haina speaker location na fongdokre pau indabidi pasingbu Omokahna karuzari